ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤ ꯑꯩ ꯌꯦꯟꯗꯦꯝꯒ ꯐꯥꯕꯧ ꯉꯥꯒ ꯊꯣꯡꯖꯒꯦ꯫ ꯌꯦꯟꯗꯦꯝꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯥꯔ ꯄꯨꯔꯛꯑꯒ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯏ, ꯑꯗꯨꯝ ꯐꯩ, ꯑꯗꯨꯝ ꯍꯥꯎꯏ꯫ ꯑꯩꯒꯤ ꯐꯥꯕꯧ ꯉꯥꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯂꯩꯔꯛꯄꯅꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯉꯥ ꯃꯀꯨꯞꯁꯦ ꯀꯌꯥ ꯇꯣꯏꯅ ꯐꯪꯗꯦ, ꯃꯔꯛ ꯃꯔꯛꯇ ꯐꯪꯉꯦ꯫ ꯈꯔ ꯑꯃ ꯑꯩ ꯊꯣꯡꯉꯅꯤ, ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯑꯅꯤ ꯀꯥꯡꯁꯣꯏ ꯆꯥꯅꯕꯒꯤ꯫ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯃꯥꯁꯦ ꯃꯀꯨ ꯈꯣꯛꯑꯦ ꯍꯥꯏꯇꯥꯔꯦ, ꯁꯦꯝꯗꯣꯛꯄꯤꯔꯦ, ꯈꯔ ꯑꯗꯨꯝ ꯆꯥꯎꯕꯅꯤꯅ ꯁꯦꯝꯕ ꯌꯥꯕꯅꯤꯅ꯫ ꯑꯩ ꯁꯦꯝꯕ ꯂꯣꯏꯔꯦ, ꯆꯥꯝꯊꯣꯛꯄꯁꯨ ꯂꯣꯏꯔꯦ, ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤ꯫ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ, ꯃꯆꯨ ꯈꯔ ꯍꯥꯞꯄꯦ, ꯊꯨꯝ ꯈꯔꯁꯨ ꯍꯥꯞꯄꯦ, ꯑꯗꯨꯒ ꯀꯣꯔꯟ ꯐ꯭ꯂꯣꯔ ꯈꯔ ꯍꯥꯞꯄꯦ꯫ ꯀꯣꯔꯟ ꯐ꯭ꯂꯣꯔꯁꯤ ꯑꯩꯈꯣꯏ ꯆꯨꯖꯥꯛꯀꯤ ꯄꯥꯎꯗꯔꯗꯨꯅꯤ, ꯑꯗꯨ ꯃꯁꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯦ꯫ ꯑꯗꯨ ꯃꯁꯤ ꯀꯣꯔꯟ ꯐ꯭ꯂꯣꯔ ꯍꯥꯞꯄꯗꯤꯀꯣ ꯐ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏ꯫ ꯑꯗꯨ ꯃꯔꯛꯁꯤꯗ ꯃꯤꯅꯤꯠ 10 ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯅ ꯌꯦꯟꯗꯦꯝꯗꯣ ꯃꯀꯨ ꯈꯣꯛꯑꯦ꯫ ꯌꯦꯟꯗꯦꯝꯁꯦ ꯌꯥꯝ ꯀꯦꯜꯁꯤꯌꯝ ꯌꯥꯝ ꯋꯥꯡꯕ ꯄꯣꯠꯅꯤ, ꯃꯁꯤ ꯆꯥꯕ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ, ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯅꯤ꯫ ꯑꯗꯨꯒ ꯑꯩ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯦ, ꯑꯗꯨꯒ ꯑꯩ ꯁ꯭ꯂꯥꯟꯇꯤꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯣꯏꯕꯁꯤꯅꯀꯣ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯗꯩ ꯉꯥ ꯃꯆꯥ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯎꯏ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯕꯅꯤ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯊꯣꯡꯕꯁꯦ꯫ ꯑꯩ ꯂꯣꯏꯔꯦ, ꯑꯗꯨ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯜꯂꯒꯀꯣ ꯑꯩ ꯃꯥꯁꯦ ꯑꯃꯨꯛ ꯐꯖꯅ ꯇꯣꯠꯂꯒ 10 ꯃꯤꯅꯤꯠꯁꯀꯤ ꯔꯦꯁ ꯄꯤꯔꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯤꯁꯦ ꯂꯣꯏꯅ ꯍꯣꯔꯦꯟ ꯆꯨꯝꯊꯣꯛꯄ ꯌꯥꯗꯣꯏꯅꯦ꯫ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯉꯥꯗꯣ ꯑꯃꯨꯛ ꯑꯩ ꯇꯥꯎꯊꯣꯛꯑꯅꯤ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ꯫ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯇꯥꯎꯕꯗꯀꯣ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯇꯥꯎꯒꯗꯕ꯫ ꯃꯩ ꯂꯩꯈꯠꯂꯒ ꯇꯥꯎꯔꯗꯤ ꯃꯄꯥꯟꯗꯪ ꯆꯥꯛꯑꯒ ꯃꯅꯨꯡꯁꯦ ꯃꯨꯟꯗꯦ꯫ ꯑꯩ ꯇꯥꯎꯕ ꯂꯣꯏꯔꯦ, ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯊꯝꯈꯤꯕ ꯌꯦꯟꯗꯦꯝꯗꯣ ꯑꯃꯨꯛ ꯁꯨꯝꯗꯣꯛꯑꯅꯤ, ꯁꯨꯃꯥꯏꯅ ꯅꯩꯕꯤꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯄꯤꯔꯒ ꯍꯤꯟꯖꯥꯡꯗ ꯊꯥꯛꯄꯁꯦ ꯌꯥꯝꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯑꯩꯗꯤ ꯌꯦꯟꯗꯦꯝ ꯊꯣꯡꯕ ꯈꯨꯗꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝꯗꯣꯛ ꯁꯨꯝꯗꯣꯛꯑꯒ ꯆꯥꯏ, ꯌꯥꯝ ꯍꯥꯎꯋꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯣꯜꯂꯕꯅꯦ꯫ ꯑꯩ ꯁꯨꯝꯗꯣꯛꯄ ꯂꯣꯏꯔꯦ, ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯅꯤ꯫ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ, ꯖꯤꯔꯥ ꯃꯔꯨ ꯈꯔ ꯊꯥꯗꯔꯦ, ꯍꯪꯒꯥꯝ ꯃꯔꯨꯁꯨ ꯈꯔ ꯊꯥꯗꯔꯦ꯫ ꯍꯪꯒꯥꯝ ꯃꯔꯨ ꯈꯤꯇꯪ ꯊꯥꯗꯕꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯊꯥꯗꯔꯦ, ꯑꯗꯨꯒ ꯐꯖꯅ ꯃꯣꯏꯁꯦ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ꯫ ꯃꯣꯔꯣꯛꯁꯨ ꯃꯇꯦꯛ ꯊꯥꯗꯔꯦ, ꯑꯗꯣ ꯑꯩ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯊꯥꯛꯇꯦ, ꯀꯩꯅꯣꯗ ꯑꯉꯥꯡ ꯆꯥꯕ ꯉꯝꯗꯦ꯫ ꯃꯌꯥꯝꯗꯤ ꯃꯣꯔꯣꯛ ꯑꯩꯒꯤ ꯇꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯊꯥꯛꯄꯤꯔꯁꯨ ꯌꯥꯏ꯫ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯈꯔ ꯊꯥꯛꯑꯦ, ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ꯫ ꯑꯗꯨꯒ ꯃꯣꯏꯁꯦ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯑꯣꯏꯅꯕ ꯉꯥꯏꯍꯥꯛ ꯊꯣꯡꯉꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ, ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯤꯇꯪ ꯊꯥꯛꯑꯦ꯫ ꯖꯤꯔꯥꯁꯦ ꯌꯥꯝ ꯊꯥꯛꯑꯗꯤ ꯈꯥꯏ, ꯑꯗꯨꯅ ꯑꯩ ꯌꯥꯝ ꯊꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯊꯥꯛꯑꯦ꯫ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯣꯏꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯒꯀꯣ ꯑꯩ ꯍꯤꯡꯁꯨ ꯈꯔ ꯊꯥꯛꯑꯦ꯫ ꯑꯩꯗꯤ ꯍꯤꯡꯁꯤ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯒꯤ ꯊꯥꯛꯄꯗꯗꯤ ꯍꯥꯎꯏ꯫ ꯍꯤꯡꯁꯦ ꯗꯥꯏꯖꯦꯁꯟꯗꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ꯫ ꯌꯥꯝ ꯃꯨꯟꯖꯜꯂꯛꯑꯦ ꯑꯩꯒꯤꯁꯦ꯫ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯕꯦꯁꯟ ꯆꯥꯃꯁ ꯑꯃ ꯊꯥꯛꯑꯦ꯫ ꯕꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯁꯦ
ꯈꯤꯇꯪ ꯅꯪꯍꯟꯗꯣꯏꯕ, ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯗꯣ ꯀꯪꯁꯤꯜꯂꯛꯇꯅꯕ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯃꯁ 2-3 ꯍꯩꯕꯤꯔꯒ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯤꯅꯤꯠ 3ꯃꯨꯛꯀꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯣꯡꯕꯤꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯃꯔꯣꯏ ꯅꯨꯡꯂꯣꯏ ꯂꯣꯏꯅ ꯃꯅꯨꯡꯗ ꯃꯤꯛꯁ ꯇꯧꯅꯕ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯑꯂꯨ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯁꯣꯏꯕꯁꯦ ꯑꯂꯨꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ꯫ ꯀꯩꯒꯤꯅꯣꯗ ꯁꯨꯃꯥꯏꯅ ꯁꯣꯏꯕ ꯑꯂꯨꯁꯦ ꯉꯥ ꯃꯆꯥ ꯊꯣꯡꯕꯗ ꯍꯥꯎꯋꯦ꯫ ꯑꯗꯨꯒ ꯃꯨꯟꯁꯨ ꯌꯥꯝ ꯊꯨꯅ ꯃꯨꯟꯕꯅꯦ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯁꯣꯏꯕ ꯑꯂꯨꯁꯦ꯫ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯀꯥꯁꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯍꯩꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯒ ꯑꯃꯒ ꯑꯃꯒ ꯃꯍꯤꯗꯨ ꯐꯖꯅ ꯃꯁꯥꯂꯥꯗꯨ ꯆꯪꯅꯅꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯣꯡꯉ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯣꯏꯈꯤꯕ ꯌꯦꯟꯗꯦꯝ ꯃꯍꯤ ꯁꯨꯝꯗꯣꯛꯈꯤꯕꯗꯣ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯥꯗꯤ ꯍꯥꯟꯅ ꯍꯥꯞꯄ ꯌꯥꯗꯦ, ꯀꯩꯅꯣꯗ ꯈꯔ ꯑꯂꯨ ꯈꯔ ꯑꯂꯨꯁꯦ ꯊꯣꯡꯕ ꯍꯧꯔ ꯃꯇꯨꯡꯗ ꯍꯥꯞꯀꯗꯕꯅꯤ꯫ ꯀꯩꯅꯣꯗ ꯃꯥꯗꯤ ꯌꯥꯝ ꯅꯧꯔꯕꯅꯤꯅꯀꯣ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯗꯤ ꯊꯣꯠꯇꯦꯕ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯏꯁꯥꯒꯤ ꯆꯥꯡꯗꯨꯒꯤ ꯗꯔꯀꯥꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯇꯥꯔꯦ꯫ ꯑꯩ ꯑꯂꯨꯁꯦ ꯃꯨꯜꯂꯛꯑꯦ꯫ ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯇꯥꯎꯈꯤꯕ ꯉꯥꯗꯣ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯉꯥꯁꯤ ꯇꯣꯏꯗꯅꯕꯀꯣ ꯃꯣꯏꯗꯤ ꯉꯥ ꯃꯆꯥꯅꯤꯅ ꯇꯞ ꯇꯞꯅ ꯃꯥꯁꯤ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯅꯨꯡꯗ ꯐꯖꯅ ꯃꯍꯤꯁꯦ ꯆꯪꯅꯕ꯫ ꯑꯗꯨꯒ ꯊꯨꯝ ꯆꯥꯡꯗꯨꯒꯤ ꯌꯦꯡꯅ ꯊꯥꯛꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯨꯛ ꯇꯧꯔꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯨꯟꯁꯤꯜꯂꯛꯑꯦ ꯄꯨꯔꯥ ꯌꯦꯟꯁꯥꯡꯁꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯡꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ꯫ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯩꯒꯤ ꯐꯣꯇꯣ ꯁꯥꯏꯠꯀꯤꯗꯨꯗ ꯅꯝꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯐ꯭ꯔꯤꯅꯤ꯫ ꯊꯦꯡꯛ ꯌꯨ꯫